ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯊꯃꯣꯏ ꯌꯥꯎꯔꯝꯗ꯭ꯔꯤ 9ꯁꯨꯕ ꯇꯥꯡꯀꯛ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯍꯥꯟꯅꯗꯒꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯂꯣꯏꯅꯩ꯫ ꯃꯅꯤꯈꯣꯏꯁꯨ ꯃꯆꯥꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯉꯝꯕꯁꯨ ꯕ꯭ꯔꯗꯦꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤ ꯇꯧꯕꯅꯣ ꯍꯥꯏꯕ ꯀꯅꯥꯅ ꯀꯩꯁꯨ ꯍꯥꯏꯅꯈꯤꯗ꯭ꯔꯤ꯫ ꯁꯅꯥꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯏꯅ ꯂꯨꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯃꯥꯁꯨ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯈꯤꯗ꯭ꯔꯤ꯫ ꯉꯝꯕ ꯅꯣꯡ ꯅꯤꯅꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯖꯔꯕꯁꯨ ꯋꯥꯈꯜꯗꯗꯤ ꯃꯌꯥꯝ ꯑꯃ ꯈꯜꯂꯤꯕꯅꯤ꯫ ꯈꯜꯂꯒ ꯉꯝꯕ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯄꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯦꯁꯟ ꯑꯃ ꯌꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯃꯥꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯄꯗ ꯁꯅꯥ ꯂꯥꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯉꯝꯕꯅ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯣ ꯆꯠꯁꯤ꯫" "ꯍꯣꯏ ꯁꯥꯔ꯫" ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯔꯛꯇꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯄ ꯍꯧꯔꯛꯄꯗ ꯉꯝꯕꯅ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯗ ꯀꯣꯜ ꯇꯧꯏ꯫ "ꯗꯦꯗ, ꯑꯩ ꯉꯁꯤꯗꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯑꯔꯣꯏ꯫ ꯑꯩ ꯑꯗꯨꯗ ꯐꯝꯂꯒ ꯈꯪꯅꯕ ꯇꯧꯕꯗꯣ ꯈꯪꯉꯨ ꯌꯥꯗ꯭ꯔꯤ꯫ ꯌꯥꯝ ꯆꯔꯥꯡꯅꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯇꯧꯔꯅꯤ." ꯃꯥꯅ ꯍꯥꯏꯒꯗꯕ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯉꯝꯕ ꯐꯣꯟ ꯑꯗꯨ ꯀꯛꯏ꯫ ꯁꯅꯥꯅ ꯐ꯭ꯔꯟꯠ ꯃꯤꯔꯔꯗꯒꯤ ꯌꯦꯡꯗꯨꯅ ꯍꯪꯉꯛꯏ, "ꯁꯥꯔ, ꯐꯥꯔꯝ ꯍꯥꯎꯁꯇ ꯑꯣꯏꯅ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ?" "ꯐꯥꯔꯝ ꯍꯥꯎꯁꯇ ꯑꯣꯏꯅ ꯆꯠꯂꯣ꯫" ꯁꯅꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯒꯥꯔꯤ ꯑꯗꯨ ꯐꯥꯔꯝ ꯍꯥꯎꯁ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯐꯥꯔꯝꯅꯤ꯫ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯋꯥꯠꯇꯅ ꯂꯩ꯫ ꯃꯈꯣꯏ ꯂꯥꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯣꯛꯇꯨꯅ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯍꯥꯟꯅꯅ ꯄꯥꯎ ꯄꯤꯈꯤꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯂꯩꯔꯝꯂꯤꯕꯁꯤꯡꯗꯨ ꯍꯥꯏꯅꯕ ꯇꯧꯗꯅ ꯁꯤꯟ ꯂꯥꯡꯏ꯫ ꯁꯅꯥꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯃꯁꯥꯅ ꯈꯪꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯔꯨꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯉꯝꯕꯅ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯝꯃꯣ ꯅꯪꯁꯨ꯫" "ꯍꯣꯏ ꯁꯥꯔ꯫" ꯁꯅꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯉꯝꯕꯅ ꯂꯩꯔꯝꯕ ꯄꯨꯝꯕ ꯊꯣꯛꯈꯤꯅꯕ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯌꯥꯝꯗꯨꯁꯨ ꯉꯝꯕꯒꯤ ꯏꯪꯒꯤꯠ ꯐꯪꯕꯒ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯉꯝꯕ ꯃꯈꯣꯡꯗꯨ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯅ ꯂꯣꯟꯈꯠꯇꯨꯅ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯒꯤ ꯑꯩꯅ ꯈꯪꯅꯤꯡꯕ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯍꯪꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯒꯗꯧꯔꯤꯕꯁꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯊꯥꯖꯕ ꯊꯝꯕꯒꯤꯅꯤ." ꯀꯔꯤꯅꯣ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯍꯥꯏꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯗ ꯐꯥꯒꯤꯗꯤ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯁꯅꯥ ꯈꯪꯏ꯫ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤꯉꯩꯗ ꯉꯝꯕꯅ ꯍꯪꯂꯛꯏ, "ꯅꯪꯕꯨ ꯑꯩꯅ ꯊꯥꯖꯕꯗ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ? ꯑꯩꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯦ ꯅꯪꯉꯣꯟꯗ ꯃꯅꯤꯒꯤ ꯃꯆꯥ ꯉꯝꯕ ꯑꯣꯏꯅ ꯍꯪꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯪꯕꯅꯤ꯫ ꯑꯗꯨꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯁꯥꯇ꯭ꯔ ꯑꯃꯅ ꯍꯪꯉꯛꯄ ꯋꯥꯍꯪꯅꯤ ꯈꯟꯗꯨꯅ ꯅꯪꯁꯨ ꯈꯨꯝꯃꯨ." ꯁꯅꯥ ꯉꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯍꯪꯉꯛꯏꯕ ꯋꯥꯍꯪꯗꯨꯒꯤ ꯃꯔꯝ ꯈꯜꯂꯤꯕꯅꯤ꯫ ꯏꯔꯨ ꯂꯨꯅ ꯄꯥꯡꯂꯤꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯉꯣꯟꯗ ꯈꯪꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗ ꯁꯅꯥꯗꯨ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯀꯨꯞꯇꯨꯅ ꯈꯨꯝꯂꯛꯏ, "ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯖꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯕꯨ ꯃꯥꯡꯅꯕ ꯇꯧꯗꯕꯅꯤ꯫ ꯇꯨꯡꯗ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯍꯥꯏꯕ ꯁꯤꯟꯐꯝꯁꯦ ꯊꯣꯔꯛꯄꯅꯤ." "ꯑꯣꯀꯦ, ꯑꯩꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯊꯝꯂꯕꯅꯤ꯫ ꯑꯩꯅ ꯍꯪꯕ ꯋꯥꯍꯪꯗꯒꯤ ꯍꯧꯗꯨꯅ ꯑꯩꯅ ꯈꯪꯕ ꯑꯃꯠꯇ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯗ ꯔꯤꯄꯣꯔꯠ ꯄꯤꯗꯅꯕ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯑꯃꯇꯪ ꯇꯧꯒꯦ, ꯌꯥꯒꯗ꯭ꯔꯥ?" ꯁꯅꯥꯗꯨ ꯏꯪꯉꯉꯛꯄ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯉꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯅ ꯉꯝꯕ ꯈꯪꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕ꯫ "ꯀꯩꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ꯫ ꯆꯨꯝꯅ ꯀꯌꯥꯝ ꯊꯥꯖꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯗꯅ ꯇꯧꯕꯅꯤ." "ꯁꯥꯔ, ꯑꯩꯁꯦ..." "ꯌꯥꯝ ꯂꯨꯕ ꯋꯥꯍꯪꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯒꯗꯤ ꯄꯥꯈꯠꯄ ꯇꯥꯕꯅꯤ꯫ ꯅꯪꯅ ꯈꯪꯉꯣꯏꯗꯕ ꯋꯥꯍꯪꯁꯨ ꯑꯩ ꯍꯪꯉꯣꯏꯗ꯫ ꯅꯪꯅ ꯇꯥꯛꯀꯗꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯈꯪꯅꯤꯡꯕ ꯈꯜꯂꯒ ꯁꯨꯝ ꯍꯪꯕꯗꯣ ꯀꯅꯥꯗꯁꯨ ꯍꯥꯏꯒꯅꯨ ꯁꯤꯈꯛꯅꯤ." "ꯑꯣ, ꯑꯣꯀꯦ꯫" ꯉꯝꯕ ꯂꯣꯟꯅꯔꯝꯕ ꯃꯈꯣꯡꯗꯨ ꯍꯟꯗꯣꯛꯇꯨꯅ ꯆꯨꯝꯅ ꯐꯝꯃꯤ꯫ ꯃꯈꯨꯠ ꯈꯨꯅꯤꯡꯗꯨ ꯐꯥꯏꯒꯟꯗ ꯁꯧꯗꯨꯅ ꯃꯁꯥ ꯑꯗꯨ ꯈꯔ ꯀꯟꯊꯗꯨꯅ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯋꯥꯍꯪ ꯍꯪꯅꯕ ꯁꯦꯝ ꯁꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯁꯥꯔꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯗ꯭ꯔꯤꯉꯩ ꯑꯩꯅ ꯁꯥꯔꯗ ꯀꯟꯗꯤꯁꯟ ꯑꯃ ꯊꯝꯖꯒꯦ꯫ ꯃꯁꯤꯕꯨ ꯌꯥꯕꯤꯔꯒꯗꯤ ꯁꯥꯔꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯈꯨꯝꯅꯕ ꯍꯣꯠꯅꯖꯒꯦ." "ꯄꯪꯗꯦꯅꯦ ꯅꯪꯁꯨ꯫ ꯍꯥꯏꯔꯣ, ꯀꯔꯤ ꯀꯟꯗꯤꯁꯟ?" "ꯁꯥꯔꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯕꯒꯨꯝ ꯁꯥꯔꯗ ꯑꯩꯅ ꯍꯥꯏꯖꯕꯁꯤꯡꯁꯨ ꯁꯥꯔꯅ ꯌꯥꯕꯤꯌꯨ." "ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ." "ꯂꯣꯏꯅ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯁꯥꯔꯗ ꯍꯥꯏꯖꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯥꯔꯗ ꯐꯣꯔꯁ ꯇꯧꯕꯒꯤ ꯔꯥꯏꯠ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦ꯫ ꯑꯩꯗꯤ ꯑꯩꯒꯤ ꯏꯊꯧꯕꯨ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯠꯅꯕ ꯍꯥꯏꯖꯕꯅꯤ." "ꯑꯣꯀꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯟꯁ 8 ꯄꯤꯔꯦ꯫ ꯑꯩꯅ ꯄꯤꯔꯤꯕ ꯆꯥꯟꯁ 8ꯁꯦ ꯅꯪꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ꯫
ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯪꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯦꯠ ꯑꯁꯤꯗ ꯑꯩꯅ ꯌꯥꯒꯅꯤ꯫ ꯑꯇꯩꯗꯤ ꯑꯩꯅ ꯌꯥꯅꯤꯡꯕ ꯑꯣꯏꯔꯕꯗꯤ ꯌꯥꯕ, ꯌꯥꯅꯤꯡꯗ꯭ꯔꯒꯅ ꯅꯪꯅ ꯑꯩꯕꯨ ꯌꯥꯅꯕ ꯀꯟꯚꯤꯟꯁ ꯇꯧꯕ꯫ ꯑꯣꯀꯦ, ꯁꯔꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪꯗꯣ ꯍꯪꯕꯤꯔꯣ꯫ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒ ꯖꯨꯋꯦꯜꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯀ ꯑꯅꯤꯁꯦ ꯌꯥꯅꯗꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯦ ꯀꯔꯤꯅꯣ? ꯁꯅꯥꯅ ꯆꯤꯡꯅꯔꯕꯅꯤ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯒꯅꯤ ꯍꯥꯏꯕ ꯁꯅꯥꯁꯨ ꯃꯥꯅ ꯈꯪꯕꯗ ꯈꯨꯝꯂꯛꯏ꯫ ꯖꯨꯋꯦꯜꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗꯒꯤ ꯍꯧꯖꯤꯛ ꯍꯦꯟꯅ ꯆꯠꯂꯤ꯫ ꯍꯩꯀꯣꯜ ꯂꯩꯀꯣꯜꯅ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯅ ꯂꯩꯇ꯭ꯔꯤꯉꯩ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯗ ꯖꯨꯋꯦꯜꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯅ ꯍꯥꯟꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯖꯨꯋꯦꯜꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯀꯤ ꯃꯐꯝꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯀꯟꯕ ꯉꯝꯂꯕ ꯃꯇꯥꯡꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯔꯗ ꯖꯨꯋꯦꯜꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯀꯤ ꯀꯝꯄꯅꯤ ꯕ꯭ꯔꯥꯟꯆ ꯍꯥꯡꯕ ꯂꯣꯏꯔꯛꯄ, ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯊꯕꯛ ꯄꯥꯏꯕ ꯍꯧꯅꯕ ꯍꯥꯏꯗꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯃꯅꯤꯄꯨꯔꯗ ꯃꯃꯤꯡ ꯆꯠꯄ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯨꯋꯦꯜꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯀꯤ ꯆꯩꯅꯥꯗ ꯕ꯭ꯔꯥꯟꯆ ꯑꯃ ꯍꯥꯡꯅꯕ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯋꯥꯈꯜ ꯍꯛꯆꯥꯡ ꯂꯨꯞꯂꯤꯉꯩ ꯃꯅꯤꯄꯨꯔꯗ ꯖꯨꯋꯦꯜꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯅ ꯄꯥꯏꯒꯗꯕ ꯊꯕꯛ ꯈꯔ ꯍꯩꯀꯣꯜ ꯂꯩꯀꯣꯜꯅ ꯂꯧꯗꯨꯅ ꯄꯥꯏꯕ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯏꯟꯗꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯕ꯭ꯔꯥꯟꯆ ꯍꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯅꯤꯗ ꯖꯨꯋꯦꯜꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯀꯤ ꯕ꯭ꯔꯥꯟꯆ ꯍꯥꯡꯕ ꯍꯧꯔꯛꯄꯗ ꯏꯟꯗꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯕ꯭ꯔꯥꯟꯆ ꯍꯥꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯤꯗꯤ ꯃꯗꯨꯅꯤ, ꯃꯥꯒꯤ ꯉꯝꯖꯕꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯕ ꯃꯈꯩ ꯌꯥꯅꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯃꯐꯝꯁꯤꯗ ꯑꯩꯅ ꯍꯦꯛ ꯆꯪꯉꯛꯄ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯔꯥꯏꯚꯦꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯃꯠꯇꯗ ꯃꯈꯣꯏ ꯄꯨꯟꯁꯤꯟꯅꯗꯦ, ꯄꯥꯔꯇꯤ ꯑꯃꯠꯇꯗ ꯃꯈꯣꯏ ꯄꯨꯟꯗꯦ꯫ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯕꯗꯒꯤ ꯍꯧꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇꯗ ꯖꯨꯋꯦꯜꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯇ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄ ꯂꯩꯇꯦ꯫ ꯆꯞ ꯃꯥꯟꯅꯅ ꯖꯨꯋꯦꯜꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯀꯤꯁꯨ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯏꯟꯚꯥꯏꯠ ꯁꯨꯡꯇꯧ ꯇꯧꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯟ ꯇꯧꯅꯗꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇꯗ ꯃꯈꯣꯏ ꯄꯨꯟꯗꯦ꯫ ꯑꯁꯤ ꯌꯧꯅ ꯌꯥꯅꯗꯕ ꯑꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯃꯔꯝꯗꯤ ꯀꯔꯤꯅ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯍꯦꯛ ꯆꯪꯉꯛꯄ ꯍꯧꯔꯛꯄꯗꯒꯤ ꯍꯧꯗꯨꯅ ꯔꯥꯏꯚꯦꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯃꯠꯇꯗ ꯃꯈꯣꯏ ꯄꯨꯟꯁꯤꯟꯅꯗꯦ, ꯄꯥꯔꯇꯤ ꯑꯃꯠꯇꯗ ꯃꯈꯣꯏ ꯄꯨꯟꯗꯦ꯫ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯕꯗꯒꯤ ꯍꯧꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇꯗ ꯖꯨꯋꯦꯜꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯇ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄ ꯂꯩꯇꯦ꯫ ꯆꯞ ꯃꯥꯟꯅꯅ ꯖꯨꯋꯦꯜꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯀꯤꯁꯨ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯏꯟꯚꯥꯏꯠ ꯁꯨꯡꯇꯧ ꯇꯧꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯟ ꯇꯧꯅꯗꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇꯗ ꯃꯈꯣꯏ ꯄꯨꯟꯗꯦ꯫ ꯑꯁꯤ ꯌꯧꯅ ꯌꯥꯅꯗꯕ ꯑꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯃꯔꯝꯗꯤ ꯀꯔꯤꯅ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯈꯪꯗꯕꯁꯤꯒꯨꯝ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯁꯤ ꯌꯧꯅ ꯃꯈꯣꯏꯅ ꯌꯥꯅꯗꯕꯅꯣ ꯍꯥꯏꯕꯗꯣ ꯀꯅꯥꯃꯠꯇꯅ ꯈꯪꯗꯦ꯫ ꯌꯥꯅꯗꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯍꯧꯔꯛꯐꯝ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕ꯫ ꯁꯔꯗ ꯑꯩꯅ ꯍꯪꯈꯤꯕꯁꯨ ꯂꯩꯔꯕꯅꯤ, ꯑꯗꯨꯕꯨ ꯁꯔꯅꯗꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈꯤꯗꯦ꯫ ꯉꯝꯕ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯁꯅꯥꯅ ꯋꯥꯗꯨ ꯃꯈꯥ ꯁꯝꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯁꯨ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯩ ꯇꯧꯅꯔꯤ꯫ ꯀꯔꯤ ꯄ꯭ꯔꯣꯖꯦꯛ? ꯀꯝꯄꯅꯤ ꯑꯅꯤꯃꯛ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯈꯨꯠ ꯑꯝꯇ ꯊꯤꯡꯖꯤꯟꯅꯗꯦ, ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯃꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯁꯤꯑꯦꯝꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤ ꯄꯤꯕꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯁꯤꯑꯦꯝꯅ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯦ꯫ ꯈꯨꯡꯒꯪ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝ ꯁꯥꯏꯠꯇ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯩꯇꯕꯗꯨꯗ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤ ꯐꯪꯍꯟꯅꯕ ꯁꯤꯑꯦꯝꯅ ꯁꯔ ꯃꯅꯤꯕꯨ ꯀꯧꯗꯨꯅ ꯋꯥ ꯇꯥꯅꯩ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯅꯕ ꯍꯥꯏꯗꯨꯅ ꯁꯔ ꯃꯅꯤꯗ ꯍꯥꯏꯔꯔꯤ꯫ ꯁꯤꯑꯦꯝꯅꯁꯨ ꯌꯥꯗꯨꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯄꯥꯏꯈꯠꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯑꯃ ꯐꯪꯉꯤ, ꯃꯗꯨꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯈꯨꯠ ꯁꯥ ꯌꯥꯝꯅ ꯍꯩꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯐꯪꯉꯛꯄ ꯄ꯭ꯔꯗꯛ ꯈꯨꯗꯤꯡꯃꯛ ꯍꯩꯀꯣꯜ ꯂꯩꯀꯣꯜꯅ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯦ ꯋꯥꯐꯝ ꯑꯃ, ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤ ꯄꯤꯕꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯄꯨꯝꯕ ꯁꯤꯟꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤꯗ ꯁꯔ ꯕ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯃꯦꯗꯥꯝ ꯂꯩꯃꯅ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯔꯦ꯫ ꯋꯦꯠ, ꯑꯩꯒꯤ ꯗꯦꯗꯤꯅ ꯃꯐꯝꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯁꯥꯒꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯄꯨꯝꯕ ꯗꯦꯗꯤꯗ ꯌꯣꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯦ? ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯇꯧꯏ ꯍꯥꯏꯕ ꯈꯪꯉꯤꯕꯅꯣ? ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯔꯕꯨ ꯃꯁꯛ ꯈꯪꯕ ꯌꯥꯎꯏ, ꯑꯗꯨꯝꯅ ꯈꯪꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯩꯀꯣꯜ ꯂꯩꯀꯣꯜꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕ? ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇꯦ, ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯀꯟꯚꯤꯟꯁ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯑꯣꯐꯔꯁꯦ ꯑꯦꯛꯁꯦꯞ ꯇꯧꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯑꯣꯐꯔꯗꯨꯒꯤ ꯑꯣꯐꯔ ꯑꯣꯏꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜꯅ ꯂꯩꯔꯤꯕ ꯃꯃꯜꯗꯒꯤ 5% ꯍꯦꯟꯒꯠꯀꯦ ꯍꯥꯏꯅꯁꯨ ꯁꯔꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯉꯝꯕ ꯃꯈꯨꯠꯇꯨꯅ ꯃꯈꯥꯗꯥꯡꯗꯨꯗ ꯇꯞꯅ ꯇꯞꯅ ꯇꯛꯇꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯁꯅꯥꯁꯨ ꯉꯝꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩ꯫ ꯉꯝꯕ ꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ,
ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯝꯕ ꯀꯝꯄꯅꯤ ꯖꯦꯋꯦꯜꯁꯣ ꯀꯪꯂꯩꯄꯥꯛꯀꯤ ꯔꯥꯏꯚꯦꯜ ꯑꯣꯏꯅ ꯂꯩꯔꯤ? ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯄꯅꯤ ꯑꯅꯝꯕ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯕꯨ ꯑꯦꯂꯥꯏꯟꯁ ꯑꯣꯏꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ. ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯖꯦꯋꯦꯜꯁꯣ ꯀꯪꯂꯩꯄꯥꯛꯀꯤ ꯔꯥꯏꯚꯦꯜ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤ. ꯉꯝꯕ ꯑꯇꯣꯞꯄ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯁꯅꯥꯗ ꯍꯪꯉꯤ. ꯁꯅꯥꯁꯨ ꯃꯥꯅ ꯈꯪꯕ ꯃꯈꯩ ꯉꯝꯕꯗ ꯑꯃꯠꯇ ꯂꯣꯠꯇꯅ ꯍꯥꯏꯔꯛꯏ. ꯁꯣꯝꯗꯅ ꯕ꯭ꯔꯦꯗꯦꯟꯗꯨ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯤ. ꯂꯩꯃꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ. ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ. ꯅꯪꯅ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯂꯥꯛꯄꯁꯤꯗ ꯑꯩꯅ ꯅꯉꯣꯟꯗ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯤꯒꯦ. ꯕ꯭ꯔꯣꯖꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯂꯩꯃ, ꯑꯉꯥꯡꯁꯤ ꯊꯕꯛꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕꯗꯁꯨ ꯉꯥꯏꯔꯤ. ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯁꯤꯟꯅꯕꯗ ꯃꯥꯅ ꯄꯥꯅꯕ ꯉꯝꯈꯤꯔꯣꯏ. ꯑꯇꯣꯞꯄ ꯑꯃ ꯁꯤꯟꯅꯅꯕ ꯇꯧ. ꯃꯥ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ. ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯃꯍꯩ ꯃꯄꯨꯡ ꯐꯥꯅ ꯇꯝꯗꯨꯅ ꯈꯪꯂꯕꯅꯤ. ꯑꯩꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯗ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ. ꯑꯗꯨꯅ ꯃꯥꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯁꯣꯜꯚ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯕ꯭ꯔꯦꯗꯦꯟꯗꯤ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ. ꯇꯨꯃꯤꯟꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯗꯨꯅ ꯂꯩ. ꯂꯩꯃꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ. ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯄ ꯄꯣꯠ ꯑꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯗꯛꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯕ꯭ꯔꯦꯗꯦꯟꯁꯨ ꯌꯦꯡꯈ꯭ꯔꯕꯅꯤꯅ ꯃꯗꯨꯃꯗꯤ ꯈꯪꯉꯤ. ꯑꯗꯨꯅ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯍꯦꯟꯗꯤꯀ꯭ꯔꯥꯐꯠ ꯄ꯭ꯔꯗꯛ. ꯌꯦꯁ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯒꯤ 30%ꯗꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯐꯪꯉꯤ. ꯑꯇꯩꯅ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯒꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯐꯪꯉꯤꯕ ꯄ꯭ꯔꯗꯛ ꯄꯨꯝꯕ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤ. ꯕ꯭ꯔꯦꯗꯦꯟꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ. ꯃꯔꯝꯗꯤ ꯀꯩꯒꯤ? ꯃꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯈꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ. ꯍꯣꯁꯄꯤꯇꯥꯜ ꯁꯥꯕꯤꯕꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄ꯭ꯔꯗꯛ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯗ ꯄꯤꯕ ꯍꯥꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈ꯭ꯔꯦ. ꯋꯥꯐꯝꯁꯤꯗ ꯕ꯭ꯔꯦꯗꯦꯟꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ. ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯀꯌꯥ ꯄꯤꯔꯤꯕ ꯑꯗꯨ ꯂꯦꯞꯂꯅꯤ ꯍꯥꯏꯕ ꯑꯗꯨꯗ. ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯟꯖꯥꯅꯩ. ꯃꯔꯝꯗꯤ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕ ꯑꯁꯤ ꯉꯝꯕꯒꯤ ꯏꯃꯨꯡꯒꯅꯤ. ꯂꯩꯃꯅ ꯃꯈꯥ ꯁꯝꯊꯗꯨꯅ ꯍꯥꯏꯔꯛꯏ. ꯈꯨꯡꯒꯪꯁꯤꯡ ꯑꯁꯤꯕꯨ ꯀꯟꯚꯤꯟꯁ ꯇꯧꯕꯁꯦ ꯅꯪꯒꯤ ꯅꯊꯧꯅꯤ. ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯝꯕ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯄꯥꯝꯕꯗꯨ ꯄꯤꯔꯒ ꯑꯩꯈꯣꯏꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯗꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯗ ꯍꯥꯟꯅꯒꯨꯝꯅ ꯄꯤꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯃꯁꯤ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯑꯩꯅ ꯄꯤꯕ ꯊꯧꯅꯤ. ꯕ꯭ꯔꯦꯗꯦꯟ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯤ. ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯠꯇꯨꯅ ꯃꯌꯥꯝ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯐꯝ ꯑꯗꯨꯕꯨ ꯐꯖꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯏ. ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯂꯛꯏ ꯃꯗꯨꯗꯤ ꯅꯣꯡꯃ ꯁꯅꯥꯅ ꯄꯨꯗꯨꯅ ꯉꯝꯕꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯑꯣꯏꯔꯝꯂꯤ. ꯕ꯭ꯔꯦꯗꯦꯟ ꯏꯉꯛ ꯉꯛꯅ ꯀꯣꯏꯅ ꯌꯦꯡꯉꯛꯏ. ꯈꯔ ꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ. ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯐꯝ ꯑꯁꯤꯗꯅꯤ ꯖꯦꯋꯦꯜꯁꯣ ꯀꯪꯂꯩꯄꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜ ꯁꯦꯝꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯁꯤ. ꯍꯥꯏꯐꯦꯠ ꯄꯥꯛ ꯆꯥꯎꯏ. ꯂꯝꯗꯨ ꯃꯤꯠꯅ ꯌꯦꯡꯕꯗ ꯇꯥꯝꯅ ꯎꯕ ꯃꯐꯝꯅꯤ. ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯅꯤ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯉꯤ. ꯂꯧꯕꯨꯛ ꯉꯥꯛꯇꯅꯤ ꯑꯀꯣꯏꯕꯗꯨ. ꯇꯥꯝꯅ ꯇꯥꯝꯅ ꯂꯧꯃꯤ ꯈꯔꯅ ꯂꯧꯔꯛꯇ ꯊꯕꯛ ꯁꯨꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯎꯏ. ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯧꯔꯤꯗ ꯅꯨꯄꯤ ꯑꯃ ꯀꯣꯛꯁꯦꯠ ꯑꯃ ꯌꯦꯠꯇꯨꯅ ꯃꯃꯥꯏꯗꯨ ꯆꯟꯗꯣꯜꯅ ꯁꯤꯟꯕ ꯊꯨꯡꯕ ꯃꯈꯩ ꯇꯩꯗꯨꯅ ꯈ꯭ꯋꯥꯡꯗꯅ ꯇꯨꯡꯒꯣꯟ ꯑꯃ ꯈ꯭ꯋꯥꯡꯆꯦꯠꯅ ꯇꯧꯗꯨꯅ ꯀꯤꯔꯤ. ꯐꯅꯦꯛꯇꯨꯅ ꯈꯨꯕꯣꯝ ꯌꯧꯅ ꯁꯦꯠꯇꯨꯅ ꯂꯧꯔꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯏ. ꯕ꯭ꯔꯦꯗꯦꯟꯗꯨ ꯂꯥꯛꯂꯤꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ. ꯃꯈꯣꯏꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ. ꯕ꯭ꯔꯦꯗꯦꯟꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯁꯣꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯉꯥ ꯐꯥꯔꯨꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯏꯁꯤꯡ ꯆꯨꯝꯊꯔꯛꯄꯒꯤ ꯐꯥꯕꯗ ꯑꯣꯏꯔꯤꯅꯤ. ꯀꯔꯤ ꯉꯥꯕꯨ ꯐꯥꯔꯤꯅꯣ ꯃꯣꯏꯁꯤꯕꯣ? ꯉꯥꯕꯦꯝꯃ ꯉꯥꯃꯨꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯁꯨꯃꯥꯏꯅ ꯐꯥꯕ ꯉꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯅꯕꯅꯤ. ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯂꯩꯈꯤꯁꯤꯅꯦ. ꯍꯣꯏ, ꯑꯩ ꯀꯧꯒꯦ ꯁꯥꯔ, ꯑꯗꯨꯒ ꯂꯩꯈꯤꯁꯤ. ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯄꯥꯗꯨꯅ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯅꯕ ꯀꯧꯔꯛꯏ. ꯏꯕꯦꯝꯃ, ꯏꯕꯦꯝꯃꯧ, ꯁꯣꯝꯗ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨꯅꯦ. ꯅꯨꯄꯤꯗꯨꯁꯨ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ. ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯕ꯭ꯔꯦꯗꯦꯟꯅ ꯃꯁꯛ ꯑꯁꯤ ꯎꯈꯤꯕꯒꯨꯝ ꯇꯧꯔꯦ ꯈꯟꯗꯨꯅ ꯆꯟꯗꯣꯜꯅ ꯇꯩꯁꯤꯟꯗꯨꯅ ꯑꯁꯦꯡꯕ ꯁꯛꯐꯝ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯥꯏꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯅꯨꯄꯤꯗꯨꯅ ꯕ꯭ꯔꯦꯗꯦꯟꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ. ꯀꯩ ꯍꯥꯏꯒꯦ ꯀꯀꯥ? ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯈꯪꯂꯦ ꯕ꯭ꯔꯦꯗꯦꯟ ꯀꯥꯎꯒꯦ ꯇꯧꯔꯨꯔꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ. ꯃꯥꯅ ꯌꯦꯡꯅꯤꯡꯅ ꯌꯦꯡꯈꯤꯕ ꯁꯛꯐꯝ ꯑꯗꯨꯅꯤ. ꯆꯠꯐꯝ ꯈꯪꯗꯕꯅ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯂꯥꯡꯇꯛꯅꯕ ꯑꯗꯨ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯕ ꯑꯣꯏꯔ ꯃꯥꯜꯂꯤ.
Makut khudombi thinduna nokmi tawrakpa aduda maga lakminaba nupa aduna nupiduda hairei. Nga kyam pharake, nga kita lehoge haige tawbani. Ngasige aigisi yonaba natiye kaka, yam pharakpasu nate. Tungonda yauramba ngasu ngasai tamona kabda pukhatkre. Khara piramge hairabasu haujuti yam yaudre. Bradendu makhoigi wari adu tabage mahut harau manduna khangnok nok thorai. Mana khangnok nok lakpa aduda ani adu ingak angna Bradendu yenglai. Kaidoroge sir? Nahanongma aikhoi garina sokpadu natro? Khudom bithinduna nokmi hanglai. Sinthadi ngasai hek uba maktada Bradenbu masak khangkrabani. Khudom bithinduna hanglakpa aduda Sinthadu Bradena haribadu khumbagi mahut nupa dudon sinduna hairei. Kaka, ini hoi mayamna phawbani. Moi karakpa ngahek ngai bihoro. Haina Sinthadu Bradenbu falap inglamnaga chatpa hawi. Mana chatpa hawbaga Bradena changsinduna mamangda fat lepsilui. Sinthasu khanglep lepsilakpa aduda afinga fainana leppa aduda makutuna haifet ngakpa aduda amot palai khom taiba makutuna Bradengi ngawrak ngawba formal sattugi mapa aduda hek thengluri. Madi ubada ipa pakatna hairei. Soikibani. Leiramma nupadusu changsilake tawbadu Bradena changsilaktanaba ingit tawduna changsinhandri. Makutuna amotpa mapa adu haifet chingthoktuna yenglaga saksinaba saba khonjelda hairei. Loimot leniside ngasida lipda ngari furitnine. Aidu soikibani. Khanglep lepsilakpaduda soikibani. Nang aigi furitse lupa kya piramdaw mange? Lising kya muk piramdaw mange? Hanglakliba wahang aduda ingangakna arawba mamit aniduna Bradenda yenglai. Bradendu pisumanidu suksilambadagi nokfet tawduna hairei. Nang naigi furit molhanbagi nangna farakpa ngado aingonda piramdaba yararoi. Adu piramdradi aigi furit mamal hallona hairani. Khwangda yaliba tungona aduda yenglaga amuk nonkhattuna Bradenda yenglaga hairei. Aidi nga yaudre, sidi taramukta ngaire. Noi yumda lehawi haidaine, noi tamona pukrena haidaine nangna, adu oina piro aingonda. Yumda changdradi yaroi adudi. Changmura loire kaino. Sida oina adum ngairamo, ai lapthouraga pirage. Tawshinaraga chatkidoi tawrine nangido, aduna punna adum changminaraga piyo. Bradengi matawduda lakminaba nupadu nokmi tawduna yengi. Sinthasu upai leitraduna mang thaduna chatna hairei. Somda lao adudi